LUC amadi Assam Rifles na sinduna Indian Medical Association da leiba makhal makhagi specialist kaya ga pullaga pre-medical camp ama ngasi Lilong Haoreibi College da pangthokre. College asigi principal amadi LUC gi thomi singa loinana Assam Rifles ki official singa punna ribbon kaktuna camp asibu haudoki. Patients in the health screening amadi medicine free the pikibaga loinana patient changa mokla yengki. General medicine, orthopedician, gynecologist, dental surgeon, pediatrician, MD medicine, MD physician, general physician, high specialist sing asina mapungoina thodang lobiki. Pre-medical camp amadi tongan ba thabak thorong kaya Lilong manung da pangthuktuna lagli makhatana su pangthokhi gani haina LUC gi convener na su phongdokhi. Ngasi akhoi gi media gi khuthang da lebak myam da akhoi gi paudom jaga ba gi mingsi sajat roya mayum aduga Lilong United Club ki convener ojabne adu ngasi October gi tarik manga nomajing namit asida akhoi lisang sina Lilong United Club ki Sangsilakwa akhoi academic akhoi calendar singi part amo na haitare akhoi clean Lilong mission adugi ton ba akhoi activity ka ama tawraba matungda adum laba akhoi free medical camp tangdu leta ba akhoi masamo phaba tinjang kaijang daba khunai ama oirakna bagi damakta madugi pandam maduda akhoi Lilong gi circle LUC na koliba area sida akhoi mamang thakta asumba akhoi Assam Rifles ki team ga khusamnara kanda ton ba area ton mafam kaya da free medical camp ki khongjang kaya mai khoi changsin gre madugi saruk amoina ngasi maksu haiba khoi gi Lilong Assam Rifles amadi khoi gi leiriba United Club ka coordinator kan khoi ngasi su khoi free medical camp ama LILONG HAOREIBI College ki campus asida khoi pangthok sabani masidai sida khoi maruina doctor specialist kaya haibade mapalam dagi ton ba specialist kaya ama lakbi lengbira kanda patient sing hujoji ekoi treatment tori masidai sida maruina general medicine gynecologist skin ENT duga orthopedician general surgery na chingba ton ba event kaya asugumba khoi gi ana leng kaya ama khoi chathari sugumba sida khoi gi asugumba khoi free medical camp sida khoi gi medicine na chingba su khoi free da provide tawnoba khoi sem saraga lejare masidai sida khoi ngasi khoi sigumba hojipaugi oiba figure se khoi ni yengjaba matamda chawna mi lising amagi mathakta khoi free treatment tawdra haibagi khoi pandam du mai khoi thamjari sumai tawdna khoi ton ba khoi tangka kaya da free medical camp adigi atotopa khoi event kaya mama LUC na changchilakwa khongjang kaya amada lebak mayam amdil maruina Lilong praja sina khoi saruk yabiyo sorjok pina biyo wafam se asi miyam da thamjari